ꯐꯤꯂꯝ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯌꯥꯏꯗꯒꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯔꯃꯦꯗ ꯑꯃ ꯌꯥꯝꯅ ꯂꯪꯕ ꯄꯦꯟꯗꯦꯟ ꯑꯃ ꯁꯤꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯩꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯂꯦꯅꯥ ꯀꯧꯏ꯫ ꯅꯨꯄꯤ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤꯁꯨ ꯍꯦꯔꯣꯏꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯃꯪꯗ ꯎꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯃꯪ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯃꯔꯃꯦꯗ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯗꯁꯨ ꯆꯠꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛ ꯕ꯭ꯔꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯪꯗ ꯁꯤꯈꯤꯕ ꯄꯦꯟꯗꯦꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯥꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯞ ꯑꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯇꯦꯞ ꯑꯗꯨ ꯑꯣꯟ ꯇꯧꯕ ꯃꯇꯝꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯃꯉꯣꯟꯗ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯄꯦꯟꯗꯦꯟ ꯑꯗꯨ ꯃꯉꯥꯟ ꯑꯃ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯁꯦꯂꯦꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯦꯂꯦꯅꯥ ꯑꯁꯤ ꯃꯔꯃꯦꯗ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯂꯦꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯔꯃꯦꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯤꯂꯟ ꯑꯃꯁꯨꯡ ꯂꯦꯅꯥ ꯀꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯃꯔꯤꯛ ꯈꯔꯕꯨ ꯆꯣꯡꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨ ꯃꯔꯃꯦꯗ ꯑꯣꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯗꯨꯅ ꯀꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯃꯔꯃꯦꯗ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯃꯔꯃꯦꯗ ꯑꯣꯜꯂꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯑꯁꯤꯒꯨꯝꯅ ꯃꯔꯃꯦꯗ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯄꯥꯝꯗꯦ"꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯇꯥꯋꯦꯜ ꯑꯗꯨꯕꯨ ꯂꯧꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯑꯣꯏꯔꯤꯕ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯁꯦꯂꯦꯅꯥ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁꯇ ꯂꯣꯏꯅ ꯏꯁꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯥꯛꯄꯗ ꯎꯍꯧꯗ꯭ꯔꯕꯅ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯥꯗꯦꯀꯔ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯂꯦꯅꯥꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯂꯦꯅꯥ ꯀꯔꯤ ꯈꯨꯝꯒꯗꯧꯕꯅꯣ ꯈꯪꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯃꯤꯂꯟ ꯑꯃꯗꯤ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯁꯦꯂꯦꯅꯥ ꯑꯁꯤ ꯉꯔꯥꯡ ꯃꯁꯥ ꯈꯔ ꯉꯝꯗꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯂꯥꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯁꯦꯂꯦꯅꯥꯁꯨ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩ ꯉꯔꯥꯡ ꯐꯦꯚꯔ ꯂꯩꯕꯗꯒꯤ ꯂꯥꯛꯄ ꯉꯝꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯗꯤꯀꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯕꯨꯁꯨ ꯎꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯅꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯖꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯃꯤꯑꯣꯏꯕ ꯑꯇꯩꯅ ꯇꯥꯕ ꯉꯝꯂꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯞꯅ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯪꯏ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣই ꯑꯅꯤ ꯅꯪꯒꯤ ꯅꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯤꯕꯅꯤ"꯫ ꯃꯁꯤꯗꯒꯤ ꯂꯦꯅꯥ ꯑꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯃꯤꯂꯟꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯒ꯭ꯂꯣꯚ ꯑꯃ ꯎꯞꯇꯨꯅ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯍꯦꯛ ꯊꯦꯡꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯤꯔꯤꯕ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯆꯣꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯅꯥꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯄꯦꯟꯗꯦꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯂꯦꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯔꯃꯦꯗ ꯑꯣꯜꯂꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯁꯔꯨꯝ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯅꯥ ꯑꯃꯗꯤ ꯃꯤꯂꯟ ꯃꯈꯣꯏ ꯑꯅꯤ ꯀꯦꯕꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯑꯅꯤ ꯅꯁꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯪꯅꯕꯒꯤꯗꯃꯛ ꯇꯧ꯫ ꯑꯩꯅ ꯃꯄꯥꯟꯗ ꯃꯤ ꯆꯪꯉꯛꯄꯕꯨ ꯁꯪꯗꯨꯅ ꯂꯩꯒꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯂꯣꯏ" ꯍꯥꯏꯗꯨꯅ ꯁꯦꯂꯦꯅꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯦꯕꯤꯟ ꯑꯗꯨꯒ ꯊꯪꯅꯕꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯂꯦꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯀꯦꯕꯤꯟ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯧꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯂꯦꯅꯥꯗ ꯍꯥꯏꯔꯛꯏ, "ꯔꯦꯁꯠꯔꯨꯝ ꯑꯁꯤꯗ ꯀꯔꯤ ꯑꯔꯨꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ" ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯦꯅꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯔꯃꯦꯗ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯂꯟꯅ ꯇꯤꯁꯨ ꯄꯦꯄꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯅꯥꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯀꯪꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ 10ꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯃꯅꯨꯡ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯃꯤꯂꯟꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯍꯤꯌꯔ ꯗ꯭ꯔꯥꯏꯌꯔ ꯑꯃꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯦꯅꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯥꯝꯗꯨꯅ ꯀꯪꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯀꯦꯕꯤꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯅꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯃꯨꯛ ꯃꯤꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯗꯧꯅ ꯀꯦꯕꯤꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯔꯃꯦꯗ ꯍꯟꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃꯒꯤ ꯃꯄꯨꯕꯨ ꯎꯕ ꯐꯪꯉꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯃꯥꯔꯇꯤꯟ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯇꯤ ꯑꯁꯤꯗ ꯃꯔꯃꯦꯗ ꯈꯔꯕꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯉꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯊꯕꯛꯅꯤ꯫ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯐꯪꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯔꯃꯦꯗꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯂꯦꯅꯥ, ꯃꯤꯂꯟ ꯑꯃꯗꯤ ꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯦꯁꯦꯖ ꯊꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥ ꯅꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯎꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯂꯦꯅꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯅꯕꯒꯤꯗꯃꯛ ꯀꯧꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ꯫ ꯃꯁꯤꯗ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯗ ꯃꯥꯅ ꯇꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯇꯥꯔꯕꯗꯤ ꯋꯥꯏꯠꯕꯣꯔꯗ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯊꯠꯂꯨ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯏꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯁꯨ ꯗꯁꯇꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯨꯊꯠꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯗꯁꯇꯔ ꯑꯗꯨꯅ ꯋꯥꯏꯠꯕꯣꯔꯗ ꯑꯁꯤꯗ ꯏꯔꯤꯕ ꯑꯁꯤ ꯃꯨꯊꯠꯄ ꯉꯝꯂꯣꯏ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯣꯇꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯇꯧꯗꯨꯅ ꯋꯥꯏꯠꯕꯣꯔꯗ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯖꯥ ꯑꯗꯨꯅꯗꯤ ꯁꯦꯂꯦꯅꯥꯗ ꯏꯁꯤꯡ ꯆꯣꯠꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯦꯂꯦꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯂꯦꯅꯥ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯣꯇꯜ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯄꯦꯟꯗꯦꯟ ꯑꯗꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯃꯕꯨ ꯇꯥꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯔꯃꯦꯗꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕ ꯄꯥꯝꯂꯕ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯁꯦꯂꯦꯅꯥꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯂꯣꯏꯕꯒꯤ ꯕꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯔꯤꯀꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯔꯃꯦꯗꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯁꯦꯂꯦꯅꯥꯗ ꯍꯥꯏꯔꯝꯃꯤ, ꯕꯦꯜ ꯇꯥꯈꯤꯕ ꯑꯗꯨ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯆꯣꯠꯈ꯭ꯔꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯅꯪ ꯑꯁꯦꯡꯕ ꯃꯔꯃꯦꯗ ꯑꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯁꯦꯂꯦꯅꯥꯅꯗꯤ ꯑꯁꯤꯒꯨꯝꯕ ꯃꯔꯃꯦꯗꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯠꯇꯕ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯔꯇꯤꯟꯒꯤ ꯃꯐꯝꯗ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯃꯔꯃꯦꯗ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯐꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯃꯔꯃꯦꯗꯁꯤꯡ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯗ ꯍꯞꯇꯥ 2ꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯞꯇꯥ 2 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯃꯔꯃꯦꯗꯁꯤꯡ ꯑꯗꯨꯕꯨ ꯊꯤꯗꯣꯛꯇꯨꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯊꯥꯗꯠꯀꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯗꯒꯤ ꯉꯥꯡꯂꯛꯄ ꯑꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯒꯗꯣꯔꯤꯕ꯭ꯔꯥ? ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ, ꯃꯔꯃꯦꯗꯁꯤꯡ ꯑꯗꯨ ꯐꯥꯔꯛꯎ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯂꯦꯅꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯂꯦꯅꯥꯅ ꯍꯪꯉꯝꯃꯤ, ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯦꯟꯗꯦꯟ ꯑꯗꯨꯁꯨ ꯃꯉꯥꯟ ꯐꯨꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯔꯃꯦꯗꯇ ꯂꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯕꯗꯥꯏꯅꯦ?
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯂꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯦꯒ ꯈꯣꯡꯎꯞ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯂꯣꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯃꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯂꯣꯠꯈꯤꯕꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯕꯨ ꯆꯪꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤꯕꯨ ꯁꯦꯡꯗꯣꯛꯅꯕ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯃꯨꯛ ꯁꯦꯡꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯔꯇꯤꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯈꯣꯏ ꯑꯅꯤ ꯃꯔꯃꯦꯗꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯔꯇꯤ ꯑꯃꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯗꯒꯤ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯗ꯭ꯔꯤꯡꯛꯁ ꯊꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯟꯖꯣꯏ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯤꯡꯛꯁ ꯑꯃꯕꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯗ꯭ꯔꯤꯡꯛꯁ ꯍꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯁꯦꯂꯦꯅꯥꯒꯤ ꯃꯈꯨꯠꯇ ꯈꯔꯕꯨ ꯆꯣꯡꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯅꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯅꯥ ꯑꯃꯁꯨꯡ ꯃꯤꯂꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯄꯜ ꯑꯅꯤ ꯈꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯤꯡꯛꯁ ꯍꯩꯖꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯀꯣꯄꯜ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯗ꯭ꯔꯤꯡꯛꯁ ꯑꯗꯨ ꯅꯈꯣꯏꯗ ꯑꯁꯨꯝ ꯍꯩꯖꯤꯟꯅꯗꯨꯅ ꯂꯩꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯁꯦꯂꯦꯅꯥꯒꯤ ꯐꯣꯟ ꯑꯗꯨ ꯊꯦꯡꯅꯗꯨꯅ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯅꯣꯠꯁꯇ ꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯈꯤꯔꯝꯃꯤ ꯃꯁꯤꯗ ꯁꯦꯂꯦꯅꯥꯅ ꯃꯥ ꯑꯁꯤꯒꯨꯝꯅ ꯃꯔꯃꯦꯗꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯤꯡꯕ ꯑꯁꯤ ꯄꯥꯝꯗꯦ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯦꯡꯕ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯂꯦꯅꯥ ꯑꯁꯤ ꯐꯥꯗꯨꯅ ꯄꯣꯔꯛꯂꯒ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯄꯦꯟꯗꯦꯜ ꯑꯗꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯁꯦꯂꯦꯅꯥ ꯑꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯃꯦꯗ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯊꯥꯒꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯤꯀꯤ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ ꯄ꯭ꯔꯦꯡ ꯑꯃ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯃꯦꯔꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯁꯦꯂꯦꯅꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯔꯤꯀꯤꯅꯁꯨ ꯍꯣꯠꯅꯔꯝꯃꯤ ꯔꯤꯀꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯆꯃꯝꯅꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯃꯨꯛꯁꯨ ꯔꯤꯀꯤꯅ ꯍꯥꯏꯔꯝꯃꯤ ꯁꯦꯂꯦꯅꯥꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯁꯤꯕꯨ ꯁꯤꯟꯗꯣꯛꯇꯨꯅ ꯃꯔꯃꯦꯗ ꯑꯃ ꯁꯥꯗꯨꯅ ꯃꯌꯥꯝꯕꯨ ꯉꯛꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯀꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯀꯔꯤꯁꯨ ꯊꯥꯖꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯁꯦꯂꯦꯅꯥ ꯑꯁꯤ ꯑꯁꯦꯡꯃꯛꯀꯤ ꯃꯔꯃꯦꯗ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯂꯦꯅꯥꯅ ꯃꯔꯃꯦꯗ ꯑꯣꯟꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯥꯔꯇꯤꯟꯒꯤ ꯃꯐꯝꯗꯁꯨ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯂꯦꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯦꯂꯦꯅꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯅꯕꯒꯤꯗꯃꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯂꯦꯅꯥꯗ ꯄꯦꯟꯗꯦꯜ ꯑꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯕꯨ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯔꯃꯦꯗꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕ ꯄꯥꯝꯂꯕ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯂꯦꯅꯥꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ ꯑꯗꯨꯒ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯀꯨꯜꯗ ꯁꯦꯂꯦꯅꯥꯕꯨ ꯂꯛꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡꯗꯤ ꯅꯪ ꯃꯔꯃꯦꯗ ꯑꯣꯜꯂꯦ ꯉꯁꯤꯗꯤ ꯑꯃꯨꯛ ꯀꯔꯤ ꯑꯣꯟꯒꯗꯣꯔꯤꯕꯅꯣ ꯉꯁꯤꯗꯤ ꯅꯪ ꯑꯣꯛ ꯑꯣꯜꯂꯣ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯒꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗꯗꯤ ꯑꯣꯛ ꯑꯣꯟꯕ ꯑꯁꯤ ꯌꯥꯝꯅꯁꯨ ꯄꯛꯆꯒꯅꯤ ꯃꯔꯝꯗꯤ ꯅꯪ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯣꯛꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯦꯂꯦꯅꯥ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯐꯥꯌꯔ ꯑꯦꯂꯥꯔꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯝꯂꯝꯃꯤ ꯃꯔꯝꯗꯤ ꯐꯥꯌꯔ ꯑꯦꯂꯥꯔꯝ ꯑꯁꯤ ꯅꯝꯕꯗꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯀꯗꯣꯔꯤꯕꯅꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯁꯦꯂꯦꯅꯥꯒꯤ ꯃꯁꯥꯗ ꯍꯦꯛ ꯁꯣꯛꯂꯕꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯃꯦꯗ ꯑꯗꯨ ꯑꯃꯨꯛ ꯑꯣꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯔꯤꯀꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯅꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯉꯥꯡꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯂꯦꯅꯥꯁꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯥꯒꯤ ꯄꯦꯟꯗꯦꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯜ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯄꯦꯟꯗꯦꯜ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ ꯁꯨꯞꯅꯇꯪꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ
ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯒꯤ ꯃꯐꯝꯗ ꯂꯣꯀꯦꯁꯟ ꯑꯗꯨꯒꯤ ꯀꯣꯗ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯣꯀꯦꯁꯟ ꯑꯁꯤ ꯁꯦꯂꯦꯅꯥꯅ ꯃꯦꯞꯇ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯁ꯭ꯄꯦꯟꯒꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯂꯟ ꯑꯃꯗꯤ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯁꯦꯂꯦꯅꯥꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯄꯦꯟꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯕꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕ ꯌꯥꯒꯗꯣꯔꯤꯕꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯂꯦꯅꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯥꯁꯄꯣꯔꯠꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯔꯣꯃꯥꯅꯤꯌꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯄꯦꯟ ꯇꯝꯅ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗꯕꯤ ꯆꯠꯀꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯗ ꯁꯦꯂꯦꯅꯥꯅ ꯅꯣꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ ꯅꯣꯏ ꯑꯩꯈꯣꯏꯁꯦ ꯃꯔꯃꯦꯗꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯗꯨꯅ 250 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯏꯔꯣꯏꯗꯨꯅ ꯁ꯭ꯄꯦꯟ ꯌꯧꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯗ ꯃꯤꯂꯟꯗꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯥꯟꯅ ꯇꯝꯈꯤꯁꯤ, ꯑꯁꯨꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯈꯤꯔꯣꯏꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯉꯥꯏꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯂꯣꯏꯔꯒ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯈꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯍꯤ ꯁꯣꯏꯗꯅ ꯃꯥꯡꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯂꯟꯅ ꯁꯦꯂꯦꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯗꯤ ꯃꯤꯌꯥꯝꯅ ꯃꯔꯃꯦꯗꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅ ꯃꯔꯃꯦꯗꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯄꯥꯝꯂꯕꯁꯨ ꯅꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ, ꯃꯈꯣꯏꯗꯤ ꯆꯠꯄ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯦꯂꯦꯅꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯥꯟꯕꯅꯤ ꯍꯥꯏꯗꯨꯅ, ꯑꯩꯅꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯨꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯁꯦꯂꯦꯅꯥ ꯌꯥꯝꯅ ꯀꯨꯞꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇ ꯂꯣꯀꯦꯁꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯕꯦꯒ ꯑꯃꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯦꯒ ꯑꯗꯨ ꯃꯁꯥꯗ ꯀꯤꯁꯤꯟꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯔꯃꯦꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁ꯭ꯄꯦꯟ ꯇꯝꯅ ꯏꯔꯣꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯂꯟ ꯑꯃꯁꯨꯡ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯀꯨꯜꯗ ꯁꯦꯂꯦꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯔꯇꯤꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯃꯥꯛꯁ ꯑꯃꯃꯝ ꯎꯞꯇꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯦꯂꯦꯅꯥꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯁꯦꯂꯦꯅꯥꯕꯨ ꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯔꯃꯦꯗ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡꯅꯤ, ꯁꯦꯂꯦꯅꯥ ꯑꯁꯤ ꯃꯔꯃꯦꯗ ꯑꯃꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛ ꯆꯩꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯦꯅꯥ ꯑꯃꯗꯤ ꯕꯤꯂꯟ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯔꯤꯀꯤꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯦꯂꯦꯅꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯟꯅꯗꯨꯅ ꯂꯦꯅꯥꯅ ꯁꯦꯂꯦꯅꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯂꯦꯅꯥꯗꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯦꯂꯦꯅꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯔꯣꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯃꯨꯗ꯭ꯔꯒꯤ ꯐꯖꯕ ꯑꯁꯤ ꯁꯦꯂꯦꯅꯥꯅ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯃꯁꯥꯕꯨ ꯀꯪꯍꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯁꯥ ꯑꯁꯤ ꯆꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯔꯃꯦꯗꯀꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯥꯕꯨ ꯀꯪꯍꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯀꯪꯗꯨꯅ ꯃꯤ ꯑꯣꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯑꯅꯧꯕ ꯗ꯭ꯔꯦꯁ ꯑꯃꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯁꯥꯗ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯒꯤꯐꯠ ꯁꯣꯞ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯅ ꯁꯦꯂꯦꯅꯥꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯂꯦꯅꯥꯅ ꯃꯍꯥꯛ ꯔꯣꯃꯥꯅꯤꯌꯥꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯂꯦꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯌꯣꯜꯂꯝꯕ ꯃꯔꯃꯦꯗꯀꯤ ꯗꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯅꯪ ꯑꯁꯤ ꯄꯥꯝꯕ꯭ꯔꯥ, ꯃꯁꯤ ꯅꯪ ꯂꯩꯔꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯃꯤꯡ ꯃꯔꯃꯦꯗ ꯀꯧꯏ ꯍꯥꯏꯅ꯫ ꯃꯔꯃꯦꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯦꯂꯦꯅꯥ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯔꯃꯦꯗ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯄꯨ ꯑꯗꯨꯗꯤ ꯁꯦꯂꯦꯅꯥꯗ ꯉꯛꯆꯥꯟꯅꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ, ꯗꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯔꯃꯦꯗ ꯀꯧꯏ ꯍꯥꯏꯕꯅꯤ꯫ ꯐꯔꯦꯁꯦ,ꯃꯁꯤꯒꯤ ꯗꯣꯜ ꯑꯁꯤ 10 ꯌꯨꯔꯣ ꯈꯛꯇꯅꯤ, ꯅꯍꯥꯛ ꯂꯧꯔꯣ, ꯌꯥꯝꯅꯁꯨ ꯐꯖꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯂꯦꯅꯥꯅꯗꯤ ꯗꯣꯜ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯂꯟ, ꯂꯦꯅꯥ ꯑꯃꯗꯤ ꯔꯤꯀꯤ ꯃꯈꯣꯏ ꯑꯍꯨꯝ ꯁ꯭ꯀꯨꯜꯗ ꯁꯦꯂꯦꯅꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯒꯤ ꯑꯦꯛꯖꯦꯛ ꯂꯣꯀꯦꯁꯟ ꯈꯪꯕ ꯉꯝꯅꯕꯒꯤꯗꯃꯛꯅꯤ꯫
ꯃꯁꯤꯗ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ ꯁꯦꯂꯦꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯈꯪꯗꯣꯛꯅꯕꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯂꯟ ꯑꯃꯁꯨꯡ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯇꯤꯟꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯔꯤꯀꯤꯒꯤ ꯃꯐꯝꯗ "ꯅꯪ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯔꯤꯀꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯤꯂꯟ ꯑꯃꯗꯤ ꯂꯦꯅꯥ ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯣꯠꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯂꯦꯅꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯄꯦꯟꯗꯦꯜ ꯑꯗꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯂꯦꯅꯥ ꯃꯍꯥꯛ ꯃꯔꯃꯦꯗ ꯑꯣꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯔꯃꯦꯗ ꯑꯗꯨ ꯑꯣꯜꯂꯛꯂꯝꯗꯦ꯫ ꯄꯦꯟꯗꯦꯟ ꯑꯁꯤꯅ ꯃꯥꯅ ꯆꯠꯀꯗꯣꯔꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯍꯦꯛ ꯑꯣꯟꯕꯒ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯄꯦꯟꯗꯦꯟ ꯑꯁꯤꯅ ꯃꯥꯅ ꯆꯠꯀꯗꯣꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯄꯦꯟꯗꯦꯜ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯂꯦꯅꯥ ꯑꯃꯁꯨꯡ ꯃꯤꯂꯟ ꯃꯈꯣꯏ ꯑꯅꯤ ꯁꯦꯂꯦꯅꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯤꯂꯟꯅ ꯁꯦꯂꯦꯅꯥꯒꯤ ꯌꯨꯝꯒꯤ ꯁꯣ ꯑꯗꯨ ꯊꯝꯐꯝ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯁꯣ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯂꯦꯅꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯅꯕ ꯊꯤꯔꯝꯃꯤ꯫ ꯁ꯭ꯀꯨꯟꯗꯅ ꯃꯥꯔꯇꯤꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯂꯦꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯗꯕꯗꯒꯤ ꯃꯥꯒꯤ ꯂꯣꯀꯔ ꯑꯗꯨ ꯊꯤꯗꯨꯅ ꯐꯛꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯕ ꯅꯣꯠꯕꯨꯛ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯐꯣꯇꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯂꯝꯃꯤ꯫ ꯃꯤꯂꯟ ꯑꯃꯁꯨꯡ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯦꯂꯦꯅꯥꯒꯤ ꯄꯣꯁ ꯑꯃꯁꯨꯡ ꯀꯃꯦꯟꯠꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯃꯥꯅ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯇꯧꯗꯨꯅ ꯁꯦꯂꯦꯅꯥꯒꯤ ꯂꯩꯐꯝ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯁꯦꯂꯦꯅꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁ꯭ꯄꯦꯟꯒꯤ ꯑꯥꯏꯂꯦꯟ ꯑꯃꯗꯅꯤ ꯍꯥꯏꯕ ꯂꯦꯅꯥ ꯑꯃꯗꯤ ꯃꯤꯂꯟ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯉꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯔꯇꯤꯟꯒꯤ ꯃꯤꯑꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯅꯥ ꯑꯃꯁꯨꯡ ꯃꯤꯂꯟ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯃꯥꯔꯇꯤꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯉꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯅꯥ ꯑꯃꯗꯤ ꯃꯤꯂꯟ ꯈꯣꯏ ꯑꯅꯤꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯃꯔꯃꯦꯗ ꯑꯣꯟꯗꯨꯅ ꯏꯔꯣꯏꯈ꯭ꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯂꯟ ꯑꯃꯗꯤ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯄꯦꯟ ꯇꯝꯅ ꯏꯔꯣꯏꯔꯛꯂꯝꯃꯤ꯫ ꯃꯥꯔꯇꯤꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯂꯦꯅꯥꯒꯤ ꯃꯌꯨꯝꯗ ꯀꯔꯤꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏꯅ ꯇꯤꯚꯤ ꯑꯗꯨ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯤꯚꯤ ꯑꯗꯨꯗ ꯉꯁꯥꯏ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯃꯔꯃꯦꯗ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯎꯏ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯁ꯭ꯄꯦꯟꯂꯣꯝꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯔꯇꯤꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯔꯇꯤꯟꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯔꯇꯤꯟ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯗꯒꯤꯕꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯔꯇꯤꯟꯅ ꯃꯤꯑꯣꯏ ꯈꯔꯕꯨ ꯅꯦꯛꯂꯝꯃꯤ꯫ ꯃꯔꯃꯦꯗ ꯑꯁꯤ ꯐꯥꯅꯕꯒꯤꯗꯃꯛ ꯔꯤꯀꯤꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯐꯝꯗ ꯁꯦꯂꯦꯅꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯤꯀꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯔꯤꯀꯤꯒ ꯄꯨꯟꯅ ꯁ꯭ꯄꯦꯟꯗ ꯆꯠꯄ ꯌꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯦꯂꯦꯅꯥ ꯃꯥꯒꯤ ꯄꯦꯟꯗꯦꯟ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯄꯨꯡꯃꯨꯛꯀꯤ ꯆꯥꯡ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯈꯔ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯦꯂꯦꯅꯥꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯂꯟ ꯑꯃꯁꯨꯡ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯁꯦꯂꯦꯅꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯂꯦꯅꯥ ꯑꯃꯗꯤ ꯃꯤꯂꯟ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯁꯦꯂꯦꯅꯥꯒꯤ ꯃꯐꯝꯗ "ꯃꯈꯣꯏ ꯑꯅꯤ ꯂꯥꯜꯂꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯨꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯂꯦꯅꯥꯒꯤ ꯄꯦꯟꯗꯦꯜ ꯑꯗꯨꯁꯨ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯂꯗꯨꯅ "ꯅꯪ ꯍꯧꯖꯤꯛ ꯃꯔꯃꯦꯗ ꯑꯃꯨꯛ ꯑꯣꯜꯂꯒꯗꯣꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯂꯟ ꯑꯃꯗꯤ ꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤ ꯁꯦꯂꯦꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯔꯃꯦꯗ ꯑꯣꯜꯂꯛꯂꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯣꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯦꯂꯦꯅꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯈꯣꯏꯅ ꯂꯣꯠꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯅꯤ꯫ ꯑꯩꯒꯤ ꯄꯦꯟꯗꯦꯟꯅ ꯉꯥꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯆꯠꯀꯗꯣꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯄꯦꯟꯗꯦꯟ ꯑꯁꯤꯅ ꯇꯥꯛꯂꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯥ តាꯅ ꯁꯦꯂꯦꯅꯥꯅ ꯍꯥꯏꯕ ꯌꯥꯔꯗꯨꯅ ꯌꯨꯝ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯁꯦꯂꯦꯅꯥꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯦꯂꯦꯅꯥꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯂꯦꯅꯥꯒꯤ ꯄꯦꯟꯗꯦꯜ ꯑꯗꯨ ꯎꯔꯒ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯅꯕꯒꯤꯗꯃꯛꯁꯨ ꯈꯔ ꯁꯤꯟꯕꯤꯔꯝꯃꯤ꯫
Matam asida Milan amasung Lena makhoi anina Selenada makhoi na mafam asida leiba matamda khudong thiba soidana thokadawa mali aduna aikoi mafam asi thadoktu chatkrasi hairambi adubu Selena na makhoi bu themjin birambi aduga hairambi magi pendel asina lambi asi taglakpani aduga ahal asisu aikoi gumba mermaid oiramgani hairambi aduga karisu pakattanaba chanaba sing adubu chanabagi damak oina hairammi Ricky amasung magi mamanaba makhoi ani Spain chatnaba ben tongduna airport tamna laami Selena amadi magi marup ani aduga chaba loiraba matungda ahal aduda chatlage haina hairambi adubu ahal aduna hojikti yamna mamme aduna hayeng nongalaga fajana chatlo hairambi aduga makhoi ahumgi ka amasu pirambi makhoi ahumna famduna leiringai Selena na kangkha makhada mermaid ki dol amabu thengnarambi dol asi mana mamangda dukanda ukhiba dol aduga manarambi adubu masigi maramda mahakna thoina karisu khanjillamde adumak makhoigi tumbam thokpa tumnabagi damak tawrambi mathangi ayukta Ricky amasung magi marup ani Spain jawraklambi aduga boat ama tongduna Selena na leiriba island adu tamna laami makhoibu guide tawriba nupa aduna lamkoiba lakliba miyoising adugi mafamda lam asigi matangdasu wari kaya ama hairambi aduga photosu punna kaya ama kapminarami Tanja asida nupa amana boat ki speed adu khangen hengalaklambi aduga boat adu control tawba ngamdabi samudra mayai asida ungduna leirami Selena amadi Milan Lena makhoi ahumna makhol amabu tabadagi yamna ngakna haugalaklambi Tanja asida nupi ahal adusu makhoigi manakta changlaklambi makhoi ahumna ahal adugi mafamda haujik takhriba makhol adu karigi makhono haiduna hangi ahal nupi aduna hairi lighthouse tagi emergency alarm ni Samudrada soidabi karigumba khudongthiba ama thoklamlagani hairamduna mafam asidagi thokhirambi ahal aduna thokhringai ahal adu khangandabi thongnaudagi lithoktuna makhoi tuminna samudrada iroiduna laami makhoi ahumna asum iroiduna lakpa matamda boat ama control tawba ngamdabi leiriba adu urami makhoi ahum boat aduda tongliba miyoising adubu kannabagi damak boat adu tamna laami boat aduda tonglakpa nupa amabu makhada taraklambi tarakliba nupa adubu Selena na kanbirambi aduga Milan amadi Lena makhoi anina boat adubu kannabagi damak boat aduda tonglakliba miyoising adu kannabagi damak samudra adugi mapan tamna induna chatlambi masigi matung Selena na kanbikiba miyoi adu samudragi mapanda poraktuna thambirambi matam masida miyoi asi gyan mangkhirambi matam masida Milan amadi Lena makhoi anina mafam asi thadoktu na chatkinabagi damak hairambi masida Selena na yamna sauna makhoi anibu chatkinaba hairambi nupa asi hojik siba natte gyan mangbani aduna noi chatlo ai amuk lake hairambi makhoi ani hek chatkibaga nupa adusu gyan taraklambi Selena ubada nupa asi yamna pakhatlambi aduga hangaklambi nang kanano aduga aina mafam asida matau karamna leiramlibano haina masida Selena na hairaklambi magi ming Selena kawi nakhoina tongba boat adu control mangduna leirambadagi nakhoibu kannaba changlakpa matamda nang asi isingda tarakhibani adudagi aina kanbiraktuna nangbu mafam asi tana porakhibani hairambi masidagi nupa asisu magi ming Satan kawi hairambi asumna tawduna makhoi ani matang asidagi marup oikhirami Selena na nupa adubusu pamjarami masidagi makhoi ani ngaihak wari sanaraba matungda Selena su Setanda goodbye hairamduna laami Selena na lambida lakna Setangi wakhan khanduna laklambi asumna lakpada mahak ahal adugi yumda yauraklambi aduga changlakpada magi marup ani adu hiptuna leirami aduga masu hipnaba tawrambi masidagi ahal adu thong hangduna changlaklambi aduga makhoi ahumda yamna ngakna jenglaklambi aduga amuk thokhirami mathangi sinda Setan amuk ulaklambi masida Setanna Martinda call tawduna mahak Spainda yaure aduga plangi matung ina hojik thabaksing adu pangthokli hairambi masidagi aikhoina khangba ngami adudi Setan hairiba nupa asi Martinna mermaid phanabagi damak nekhiba nupa aduni aduga boat ki speed hengalhangiba adusu mahangna oirami masi utlaba matungda movie asi matang swaida loisinkhirami ngasigi aigi movie explanation asida wahai wata soiba amadi asoi aran kaya marom ama yaurabasu mayamda ngakpiu haiba wafam thamjari